Turel kansi afaba ising thaksi haibagi wakhalonda Sunday khudingi eco network hairok ki thomi singna leptana chatharakpa hairok wangjing river sengbagi thabak ngasisu makha chathake Turel kanbada meeyam gi achouba thoudang Leingak khakta ngaiduna leiba yaroi akhoi isana su wakhal taminaduna amot akai kaya amadi Turel torbanda yumdagi puthoraklaga thadaramba amot akai fata haudi lukhak jagum kaya mafam marang khangdana langthokpagi hainabi ase thadokminarase matam sangna Turel da amot akai langthokpa Paisilibagi thabak asi hainabi oina lakpadagi ngasidi amot akai sing mafam chana loisinbagi hainabi leiraktabana Turel asi amot akai langthokpham ama oina uraktuna karigumba amata khanthaba tawdana leptana langthorakpana mafam kayada plastic ki potlam kaya yumdagi puthorakpa amot akai sing koichai chaiduna leire masina maram oiraga Turel mosilliba thakna chanaba fizu fizamba Iruza maithazaba tawbada sizinariba ising ase mahik matai chenba ising ama oirakpadage oithokpa leibana laina tilla kaya polaktuna sizinaba yadabagi thakta lakle nongmagi mosilabadi henjilakle sengdokpinabadi leiraktabana Turelgi ising sizinabada mipainingai oirakle amaromda Manipur Pollution Control Board naso 120 micron gi makhada leiba plastic sing sizinaba thingbage akanba khongjang ama hanadagi hena kansinaba lauthokpibadu chinga khutka manahanbiyu asigumba wafam kaya mangda lauthokpikiba leikhre mapung fana thabakta onthokpiraktabana athingba thamkhraba plastic ki potlam kaya maningtamna akiba mata yaudana sizinnarakpadagi loishinbada awaba mayokna halle Lamdam asigi khanbiduna pukchel sengna thabak tawbiyu ngahak panghai haiba tawbigano haujik Turel asigi fibam asi yamna fattaba haibadu oire eco network ki team nasu sangsinjarakliba khongjang asida mari leinaba department singnasu mateng pangbiyu loinana solid amadi liquid waste management ge oiba mapung faba training pibiba pamjai masina aikoina Turel sengbagi thabak asida yamna laina mai pakpa ngamgani haibagi thajaba leijai Loinana paliba Leingak asinasu chingpa Turel kananaba akanba thabak paikhatpiraklaba asida eco network hairoknasu khunja ama oina thoudang lojage hairi Padagi hena aikoina problem oijaribasina akoigi solid waste liquid waste ase masi ningthina loisannana bagi policy ma akoida hojik chapchana leijade mari leinaba department singnasu masi thuba matamda thabok paikhatpirakanda eco network hairoki volunteer singna changsilibasi matam kuina sangna changchen mangamnanaba pangbeyaba mateng pangbiu akoina polythene leijaba akoina globe leijaba masidi matam kuina akoi leiba ngamaktabe akoina nutigi natagna sande kudingi khulak ko matamda puthokpagi masigi loiba khamba naidaba thabo ma torokpa dargadi koidaso awaba oiba aduna solid waste liquid waste gi policy ma phajana akoida madugi pakhat hanbiba aduga akoida training kya pibirakanda akoina masi maipana losinabagi mateng pangbiu Manipur sarkar na so hojik akoigi chingpa Turel kannanaba akanba thabok paikhalakliba sida akoina so thogotchaba loina paliba Leingak sina so eco network hairoki volunteer sina changsilliba sida akoigi pangbeba mateng pangbirakanda hairo ongjing Turel si kanbada achouba thoudang akoisu akoigi khunja moina thoudang adu lojage haibo